matam khara tumina layuraba amadi lengak amadi prime minister yauna manipur da santi hanjale e haiduna Lok Sabha election da mai onsiduna meitei masen amuk yengthinaba hunnaba cheinaba hourak laba matam asida ikhang khangoduna kuki kulai five sina ngarang ayuk angan badagi hairok tagi kilometer 30 changsilaga leiba jingi saruk amadagi athengwa fawda landarak meitei khulngakpa ani asok apan nangan khaba matung ngasi meitei gauria lining chatpa singi Serauba numit ki ayuk pung nifan lom taba matamda Imphal East ki itham morang puren gi panthoibi singi saruk singdagi nahona kuki laloba kulai five singna landaba hourakre amadi hojik fawgi oina RNI news na fangba pawda asok afandi yawbagi faw leite adubu akadma mongda nongmei kapsilakpadi leptri hairi ningsingba yai manipur lengak amadi prime minister masamangna manipurda santi hanjele haina media da fongdokpa leikhabani amadi mayum makai mai chakraba masama suma puruba machin manau khangu takta punsi loikraba lan adu kaukthokuna bot ta mai onsinduna meitei masen oina yengthinaba hourak matam asida kuki sina kudong saba lawduna meitei tumna hatlagi khana chatharakpa attack oirambasu yai